Ngasi phongkiba tongan-tonganba pausi-singgi update pijari ahanbada maruoiba pau UKNA gi laikhidraba lanbi marigi masak maming khangba ngamle armina henglep ki khanpida UKNA mari hathraba matungda khanglap village da leiba loop asigi camp amasu thugaikre new changyang village da operation chathaki basu leitana karamna yamla kulai phare hairiba no haina hanglakli ko tingilaktana ba GPRN akan wapon sing thamle Mizo Integration Council semba amasu registration tawbugi thawang rigop tawbudabani haina KMLPA na phongdoragli maitai militant singna Manipur gi singi project singda khud thingjindanaba NACNIM na akan bawafam thamlagli Nagaon police na aini yadaba mawongda miyugi hachangi kayat lalolamba miyoy ahum phare Unning khairakbada base camp da laiba chingdaroi mapal laikhidre UKNA gi kedar mari hatkibagi mayokta kuki CSO singna kokiba total shutdown makha chathari Lengang na khusin nakiba senpam sing IDP singna amuk handokre Rasan gi senpam hanagumna piyu natraga numit 10 gi manungda yumda halalu haina akan badabi tawkre Chhattisgarh da train ani thengaina bada miyoi 13 sire Money laundering case ka mari lainana Anil Ambani gi asset sing ED na thajinre mapal lebak taret ki mihut 13 na ngasi Bihar gi vote thadana gadori census lisingani kuntareta house listing and housing census phase 1 pre-test urban da saruk yagadaba innovator sing amasung supervisor sing gi training hokre Pausandona pijari Ngarang ayupung mari rom taba matamda Churachandpur district ki Henglep police station ki awanglomda kilometer 10 rom chalaga leiba Khanpi khunda 33 suba AR amadi Indian Army ki apunba kangbuna chathakiba operation da khutthongnabada laikhidraba UKNA gi lanmi mari adu masak maming khangba ngamkre thawdo aduda Assam Rifles personnel ahumsu asokapan nangduna laikannakhi hairakli thawdo aduda laikhidraba UKNA gi lanmi mari gi maphamda kuki singna Sinduna ngarang numidang Churachandpur da awaba phongdokpagi thoram ama pangthokre hairi source amagi matung ina laikhidraba UKNA gi lanmi sing adu Churachandpur district ki Thongsai village dagi Kelon Zone Frezon district dagi Penja village dagi Alex Jamon Phenjang village dagi Thanglen Haukip amasung Songpi village dagi Thalin Kipgen kawi hairi makhoi mari gi thawai yawdraba hakchang sing adu Churachandpur district ta Postmortem tawraba matung leiron chanbagi thoram pangthoklagani hairi makhoi mari gi thawai yawdraba hakchang sing adu leiron chandriba pawba ngarang ahingdagi Churachandpur district la lauthokiba total shutdown gi khongjang haujiksu makhatana changsilli Churachandpur district ki Henglep subdivision ki manung channa leiba Khanpi da kunmathoi suba pera commando gi special unit amasung Assam Rifles ki combined team amana UKNA gi kedar mari hatlaga mangana fakhiba thodok adugi makha chatharakpada army na subdivision asigi manung chanba khanglapta chathakiba operation da UKNA gi camp amasu thugaikre yamlaba nongmai amadi nongmai maruk kayasu phagatkre army gi paw matung inna operation adu Spire Corps gi company singna chathakibane operation aduda AK56 ki rifle ama M4A1 carbine ama yauna nongmai maru Nepal yamlaba marusing amasung Lanban gumna paisinduna thamlamba khuchu kulai kaya amasu phagatpa ngamkhi loinana UKNA gi camp amasu thugaiki army na UKNA gi matakta chathakhiba thong asi lup asigi kedar singna handakda village chief ama hatpa yauna miyoi kaya da aki tujungba pohanbagi thong kaya chathakiba adugi mayoktani hairi amaromda ngarang army na UKNA gi mari hatkhiba adubu yaningdaba phongdoktuna Churachandpur district ki mafam karada kuki lup kaya na total shutdown gi khongjang changsin kibada gi karbar gi loisang sing thong lonagi lambi sorokta emergency gi thabak thoram sing natana lanai gari chanakide adubu jot sing na tariba jaga sing dadi bangi mami takhide Kuki NP Churachandpur Kuki Chief Association Churachandpur Kuki Women's Organization for Human Rights Kuki Khanglai Lompi amasung Kuki Student Organization Churachandpur gi maikaidagi Khanpi village da army na UKNA gi kedar mari hatkibagi thong adubu akanba mongda yaningdaba phongdorakli loinana laikhidraba sing adugi imung manungi awabada saruk yari government security agency sing insurgent amasung volunteer group singi marakta makhatana nai tanabagi thong chathadanaba appeal tawraduna khenaba leiba khudingmak shanti oiba mongda loisinaba dabi tawrakli madu khaktada district aduda shanti amasung tangdu leitaba phibam purakani hairi
New Changyang Village da Assam Rifles amasung Kakching Police Commando gi maikaidagi makhal amatagi operation chathakiba leite adubu khul asidagi yamlaba khulai phagat le haribasi matau karamna haribano haiba mari lenaba authority singna sengdorakadabani haina New Changyang Village Authority gi maikaidagi phongdorakli New Changyang Village Authority na thadorokpa chirol amana haribana media gi kuthangda khul asidagi yamlaba nongmai amasung nongmai marusing phare haribasi tabada thamoi sokna nungaitaba phawi October 13 da phongkiba media report amagi matungina Assam Rifles amasung Kakching Police Commando gi apunba team amana hariba khul asidagi insas live machine gun ama yauna yamlaba marusing 12 bore rifle ama single barrel ball action rifle ama 5.56 ki maru kun hand grenade ahum 36 hand grenade ki army 51 mm emulation para bomb ama MP case traumdoi amasung technical store kaya phaгаtle hari adubu khul asida asiguma makhalgi thodok natraga makhoina yamlaba khulai phaгаtle hariba khul asida makhal amatagi operation chathakiba leite pau adu thamoi sokna nungaitaba amasung chamamnaba phawi asigumba makhalgi sophisticated weapon amata khul asida leite maram aduna mari lenaba authority gi maikaidagi wathok asigi matangda sengdorakadabani haire Naga Hill area gi earmark tawduna thamliba development project singda Manipur da operate tawriba Valley Based Arm Organization singna khud thingjindanaba GPRN gi Joint Secretary Captain Retired KK Lamkangna thadokpa notification amada hairakli notification asina makhata na hai Valley da Based Arm Group sing amasung departmental authorities singi marakta illicit coordination leiba maramna Hill region gi development da apunba kaya piri singi miyamna valley project singda khud tingjin khibachu leite mari leinaba department singi maikaidagi chu thamoi sengna amsung tongan ba community singi sentiment kai khumnana ba makoi gi administrative responsibility sing adu pangthoknaba taksili asigumba mutual understanding asina infrastructure sing amasung welfare sing ningthina paikhatpa ngamgani hairi Mizo Integration Council semnaba public notification ama thokibadu khumujamba maitai lekai Patadar Land Owner Association na yamna kanna yaningdaba phongdorakli association asina thadorokba chirol na hai Churachandpur district ta hojik masagi identity amasung citizenship status verify tawdaba mioi kaya ama leiri maramaduna anoba society ama hojik leiriba tangkak asida registration yahanba haibasi identification amasung verification gi process ta yamna chayetnaba oigani asigumba organization sing asida bona fide oiba Indian citizen khaktamak yawnaba state asida national registration of Citizens NRC mapung phana chanadriba phawbadi anoba society amata form tawba natraga register tawba yaroi haibagi achetpa thajaba lei Churachandpur amsung masigi manak nakna khundariba mioi kaya ama hojik khunda leitadribanina amasung mapung phana amuk hanna khunda leitanabagi ngairaga leiribani maram aduna lanjenakibasing aduna halaktriba phawba amasung hanagumna mapung phana khunda leitadriba phawba anoba society ama semba haibasi mapung pharoi amasung social imbalance thoganbani hojik oriba political amasung territorial demand haibadi kukilen pigidabani haina demand tawringai yamna sensitive oiba tangkak achida Mizo Integration Council register tawba haibasi Churachandpur district ta shanti amasung communal harmony amasung shanti puraknaba honabada ayatpa apanba kaya thokani maram aduna hariba wafamsing asi mapung phana thoktriba phawbadi Mizo Integration Council gi public notice amasung registration tawbagi wafam adu revoke tawgodabani association asina shanti legality amasung Manipur integrity gi damakta chapchana lepli su hairakli Naga Singh damak paikhatpa chawkhat thorangi project singda Manipur gi leiriba tampaki lalolup singna khud thingjindanaba Government of the People's Republic of Nagaland ZPRN gi cabinet secretariat na warning tawrli ZPRN gi joint secretary hanagi captain KK Lamsangna thadokpa chirol amagi matung ina tampaki khulai paiba lup singa department ki authority singa anigi marakta lona yadaba mongda mari leinabana singi chawkhat thorangi thabakta khurau thangba ama oire haina Nagaland Post na report tawri report adugi matung ina Manipur gi chingi miyamna tampaki damak paikhalakpa project singda khud
ꯊꯤꯡꯖꯤꯟꯗꯕ ꯑꯗꯨꯒꯨꯝꯅ ꯇꯝꯄꯥꯛꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅꯁꯨ ꯈꯨꯠ ꯊꯤꯡꯖꯤꯜꯂꯣꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯑꯗꯨ ꯊꯝꯂꯤ꯫ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅꯁꯨ ꯃꯈꯣꯏꯒꯤ ꯃꯊꯧꯗꯥꯡꯁꯤꯡ ꯄꯨꯛꯆꯦꯜ ꯁꯦꯡꯅ ꯄꯥꯡꯊꯣꯛꯇꯨꯅ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯃꯥꯟꯅꯗꯕꯁꯤꯡꯕꯨ ꯏꯀꯥꯏ ꯈꯨꯝꯅꯒꯗꯕꯅꯤ꯫ ꯃꯁꯤꯅ ꯀꯥꯡꯂꯨꯞ ꯑꯃꯒ ꯑꯃꯒꯒꯤ ꯃꯔꯛꯇ ꯋꯥꯈꯜ ꯇꯥꯃꯤꯟꯅꯗꯨꯅ ꯆꯥꯎꯈꯠꯄꯗ ꯃꯇꯦꯡ ꯑꯣꯏꯒꯅꯤ ꯍꯥꯏꯔꯤ꯫ ꯅꯥꯒꯥꯎꯟ ꯗꯤꯁꯇ꯭ꯔꯤꯛꯀ ꯊꯪꯅꯕ ꯈꯨꯜꯁꯤꯡꯗ ꯏꯃꯨꯡ ꯑꯃꯗ ꯃꯤꯑꯣꯏ 4 ꯂꯩꯕꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 3ꯗꯤ ꯃꯁꯥꯒꯤ ꯀꯤꯗꯅꯤ ꯌꯣꯟꯊꯣꯛꯂꯝꯂꯦ꯫ ꯑꯁꯥꯝꯒꯤ ꯅꯥꯒꯥꯎꯟ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯏꯜꯂꯤꯒꯦꯜ ꯑꯣꯔꯒꯥꯟ ꯇ꯭ꯔꯦꯗ ꯇꯧꯔꯝꯕ ꯒꯦꯡ ꯈꯨꯠꯄꯨ ꯑꯃꯗ ꯌꯥꯎꯕ ꯃꯤꯑꯣꯏ 3 ꯐꯥꯒꯠꯄ ꯉꯝꯈ꯭ꯔꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯅꯥꯒꯥꯎꯟ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯀꯤ ꯁꯤꯅꯤꯌꯔ ꯁꯨꯄꯔꯤꯟꯇꯦꯟꯗꯦꯟꯠ ꯑꯣꯐ ꯄꯨꯂꯤꯁ ꯁ꯭ꯋꯥꯄꯅꯥꯂꯤ ꯗꯥꯁꯅ ꯐꯣꯡꯗꯣꯛꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯨꯂꯤꯁꯅ ꯑꯥꯏꯟꯅ ꯌꯥꯗꯕ ꯃꯑꯣꯡꯗ ꯑꯣꯔꯒꯥꯟ ꯇ꯭ꯔꯦꯗ ꯇꯧꯔꯤꯕ ꯒ꯭ꯔꯨꯞ ꯑꯁꯤ ꯑꯦꯛꯁꯟ ꯂꯧꯈꯠꯇ꯭ꯔꯤꯉꯩ ꯃꯃꯥꯡꯗꯒꯤ ꯁꯦꯟꯅꯕ ꯀꯨꯏꯔꯕꯅꯤ ꯑꯃꯗꯤ ꯒꯦꯡ ꯑꯁꯤ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯏꯜꯂꯤꯒꯦꯜ ꯑꯣꯏꯅ ꯆꯠꯊꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯄꯨꯂꯤꯁꯅ ꯐꯥꯒꯠꯂꯕ ꯃꯤꯑꯣꯏ 3 ꯑꯗꯨꯗꯤ ꯙꯔꯥꯅꯤ ꯗꯥꯁ, ꯑꯦꯂꯥꯏꯁ ꯕꯣꯝꯕꯨꯂꯥ, ꯃꯍꯦꯟꯗ꯭ꯔ ꯗꯥꯁ ꯑꯃꯗꯤ ꯄꯤꯄꯥ ꯗꯥꯁꯅꯤ꯫ ꯃꯈꯣꯏ 3ꯃꯛ ꯏꯜꯂꯤꯒꯦꯜ ꯑꯣꯏꯅ ꯀꯤꯗꯅꯤ ꯑꯃꯁꯨꯡ ꯑꯇꯩ ꯑꯣꯔꯒꯥꯟꯁꯤꯡ ꯌꯣꯟꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯍꯛꯊꯦꯡꯅꯅ ꯆꯦꯟꯅꯕꯁꯤꯡꯅꯤ꯫ ꯄꯨꯂꯤꯁꯅ ꯆꯠꯊꯈꯤꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯇ꯭ꯔꯦꯗ ꯑꯁꯤꯗ ꯑꯇꯣꯞꯄ ꯃꯤꯑꯣꯏ 2 ꯑꯃꯁꯨ ꯌꯥꯎꯔꯤ꯫ ꯃꯤꯑꯣꯏ 2 ꯑꯗꯨꯗꯤ ꯚꯥꯌꯥꯇꯥ ꯆꯂꯤꯌꯥꯂꯤꯗꯒꯤ ꯍꯖꯥꯔꯤꯀꯥ ꯑꯃꯗꯤ ꯒꯧꯍꯥꯇꯤꯗꯒꯤ ꯗꯥꯂꯧꯄꯨ ꯀꯧꯏ ꯍꯥꯏꯔꯤ꯫ ꯏꯜꯂꯤꯒꯦꯜ ꯀꯤꯗꯅꯤ ꯇ꯭ꯔꯦꯗ ꯑꯁꯤ ꯅꯥꯒꯥꯎꯟꯒ ꯊꯪꯅꯅ ꯂꯩꯔꯤꯕ ꯈꯨꯜꯁꯤꯡꯗ ꯆꯠꯊꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯅꯥꯛ ꯅꯛꯄ ꯃꯤꯑꯣꯏꯁꯤꯡꯅ ꯇꯝꯕ ꯄꯥꯎꯗꯝꯗ ꯏꯃꯨꯡ ꯑꯃꯗ ꯃꯤꯑꯣꯏ 4 ꯂꯩꯕꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 3ꯗꯤ ꯃꯁꯥꯒꯤ ꯀꯤꯗꯅꯤ ꯌꯣꯟꯊꯣꯛꯏ ꯍꯥꯏꯔꯤ꯫ ꯄꯨꯂꯤꯁꯅ ꯒꯦꯡ ꯑꯁꯤ ꯑꯇꯣꯞꯄ ꯁ꯭ꯇꯦꯠꯁꯤꯡꯗꯁꯨ ꯏꯜꯂꯤꯒꯦꯜ ꯑꯣꯏꯅ ꯇ꯭ꯔꯦꯗ ꯑꯁꯤ ꯆꯠꯊꯔꯤꯕꯔꯥ ꯍꯥꯏꯅ ꯃꯈꯥ ꯇꯥꯅ ꯊꯤꯒꯠꯂꯤꯁꯨ ꯍꯥꯏꯔꯤ꯫ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯍꯤꯃꯥꯂꯌꯥꯗꯒꯤ ꯅꯤꯡꯈꯥꯏꯗꯨꯅ ꯆꯦꯟꯊꯔꯛꯄ ꯎꯟꯅ ꯅꯦꯄꯥꯜꯗ ꯂꯩꯕ ꯕꯦꯖ ꯀꯦꯝꯞ ꯑꯃꯗ ꯅꯟꯁꯤꯟꯗꯨꯅ ꯆꯤꯡꯈꯥꯏꯔꯣꯏ 7 ꯁꯤꯈ꯭ꯔꯦ ꯑꯃꯁꯨꯡ 4ꯅ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤ ꯍꯥꯏꯅ ꯂꯣꯀꯦꯜ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯔꯤꯄꯣꯔꯠ ꯑꯁꯤꯅ ꯍꯥꯏ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯑꯃꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯎꯟꯁꯤꯡ ꯑꯗꯨ ꯅꯤꯡꯈꯥꯏꯔꯛꯄꯗꯒꯤ ꯍꯤꯃꯥꯂꯌꯥꯒꯤ ꯔꯤꯖꯟ ꯑꯗꯨꯗ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯈꯤꯕꯅꯤ꯫ ꯅꯦꯄꯥꯜꯒꯤ ꯌꯥꯡꯂꯨꯡꯒꯤ ꯄꯤꯛ ꯀꯦꯝꯞ ꯑꯗꯨꯗ ꯃꯤꯔꯝꯒꯤ ꯆꯤꯡꯀꯥꯔꯣꯏ 5ꯅ ꯁꯥꯕ ꯒ꯭ꯔꯨꯞ ꯑꯃꯒ ꯅꯦꯄꯥꯜꯒꯤ ꯒꯥꯏꯗ 10ꯒ ꯃꯐꯝ ꯑꯗꯨꯗ ꯊꯨꯡꯈꯤꯕꯒ ꯈꯪꯍꯧꯗꯅ ꯑꯀꯟꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯁꯤꯠꯂꯛꯄꯗꯒꯤ ꯎꯟ ꯃꯄꯥꯛ ꯅꯤꯡꯈꯥꯏꯔꯛꯇꯨꯅ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯁꯤꯍꯟꯈꯤꯕꯅꯤ ꯍꯥꯏꯅ ꯗꯣꯂꯥꯈꯥ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯨꯂꯤꯁꯀꯤ ꯆꯤꯞ ꯖꯥꯟꯀꯨꯃꯥꯔ ꯃꯜꯍꯣꯇ꯭ꯔꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨꯗ ꯃꯤꯑꯣꯏ 4 ꯊꯤꯕ ꯈꯪꯗꯕꯒ ꯂꯣꯏꯅꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏ 4 ꯑꯃꯁꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯈꯤ ꯍꯥꯏꯔꯤ꯫ ꯍꯧꯖꯤꯛ ꯔꯦꯁꯀ꯭ꯌꯨ ꯇꯤꯝꯁꯤꯡ ꯃꯤꯑꯣꯏ ꯊꯤꯕꯒꯤ ꯊꯕꯛ ꯀꯟꯅ ꯆꯠꯊꯔꯤ꯫ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯦꯡꯂꯦꯞ ꯁꯕ ꯗꯤꯚꯤꯖꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯈꯥꯟꯄꯤ ꯈꯨꯜꯗ ꯉꯔꯥꯡ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯒ ꯈꯨꯠ ꯊꯣꯛꯅꯕꯗ UKNAꯒꯤ ꯀꯦꯗꯔ 4 ꯍꯥꯠꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯀꯨꯀꯤ CSOꯁꯤꯡꯅ ꯆꯨꯔꯥꯆꯥꯟꯄꯨꯔꯗ ꯀꯧꯕ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟ ꯆꯠꯊꯔꯤ꯫ ꯑꯗꯨꯕꯨ ꯄꯥꯏꯇꯦꯁꯤꯡꯅ ꯈꯨꯟꯗꯥꯕ ꯃꯐꯝꯁꯤꯡꯗꯗꯤ ꯁꯠꯗꯥꯎꯟꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯊꯣꯏꯗꯣꯛꯅ ꯑꯀꯥꯏꯕ ꯄꯤꯈꯤꯗꯦ ꯍꯥꯏꯔꯤ꯫ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯃꯩꯇꯩ 4 ꯍꯥꯠꯈꯤꯕꯒ ꯂꯣꯏꯅꯅ ꯍꯦꯡꯂꯦꯞꯇ ꯚꯤꯂꯦꯖ ꯆꯤꯞ ꯑꯃ ꯍꯥꯠꯈꯤꯕ ꯌꯥꯎꯅ UKNAꯅ ꯃꯤꯆꯝ ꯀꯌꯥꯗ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯆꯠꯊꯔꯛꯄꯗꯒꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯍꯦꯡꯂꯦꯞ ꯁꯕ ꯗꯤꯚꯤꯖꯟ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯈꯥꯟꯄꯤꯗ ꯊꯤꯕ ꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ UKNAꯒꯤ ꯀꯦꯗꯔ 4 ꯑꯗꯨ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯂꯣꯅ ꯊꯤꯡꯈ꯭ꯔꯕ UKNAꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯩꯉꯥꯛꯀ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟ ꯁꯨ ꯑꯦꯒ꯭ꯔꯤꯃꯦꯟꯠ ꯈꯨꯌꯦꯛ ꯄꯤꯅꯕ ꯂꯩꯇ꯭ꯔꯤ꯫ ꯂꯨꯞ ꯑꯁꯤꯅ ꯃꯤꯆꯝ ꯃꯤꯌꯥꯝꯗꯒꯤ ꯅꯝꯗꯨꯅ ꯁꯦꯜ ꯈꯥꯏꯕꯒ ꯂꯣꯏꯅꯅ ꯏꯪ ꯇꯞꯄ ꯐꯤꯚꯝ ꯀꯥꯏꯍꯟꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯏꯟꯗꯤꯌꯟ ꯑꯥꯔꯃꯤꯅ ꯂꯨꯞ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯈꯟꯅꯕ ꯑꯣꯄꯔꯦꯁꯟ ꯆꯠꯊꯈꯤꯕꯅꯤ꯫ UKNAꯒꯤ ꯀꯦꯗꯔ 4 ꯍꯥꯠꯈꯤꯕꯒꯤ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯂꯗꯨꯅ ꯀꯨꯀꯤ ꯏꯟꯄꯤ ꯃꯅꯤꯄꯨꯔ, ꯀꯨꯀꯤ ꯏꯟꯄꯤ ꯆꯨꯔꯥꯆꯥꯟꯄꯨꯔ, ꯀꯨꯀꯤ ꯆꯤꯞ ꯑꯦꯁꯣꯁꯤꯌꯦꯁꯟ ꯆꯨꯔꯥꯆꯥꯟꯄꯨꯔ, ꯀꯨꯀꯤ ꯋꯨꯃꯦꯟꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯐꯣꯔ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ, ꯀꯨꯀꯤ ꯈꯪꯂꯥꯏ ꯂꯣꯡꯄꯤ ꯑꯃꯁꯨꯡ ꯀꯨꯀꯤ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯆꯨꯔꯥꯆꯥꯟꯄꯨꯔ ꯌꯥꯎꯅ ꯀꯨꯀꯤꯁꯤꯡꯒꯤ ꯂꯨꯞ ꯀꯌꯥꯅ ꯇꯣꯇꯦꯜ ꯁꯠꯗꯥꯎꯟꯒꯤ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯈꯤꯕꯅꯤ꯫ ꯑꯥꯔꯃꯤꯒꯤ ꯊꯧꯑꯣꯡ ꯑꯗꯨꯕꯨ ꯏꯟꯗꯤꯖꯤꯅꯁ ꯇ꯭ꯔꯥꯏꯕꯁ ꯂꯤꯗꯔꯁ ꯐꯣꯔꯝ ITLF-ꯅꯁꯨ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯏꯟꯇꯔꯅꯦꯜꯂꯤ ꯗꯤꯁꯄ꯭ꯂꯦꯁ ꯄꯔꯁꯟꯁꯤꯡꯒꯤꯗꯃꯛ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯆꯠꯂꯤꯕ ꯅꯕꯦꯝꯕꯔ ꯊꯥ ꯑꯁꯤꯗꯒꯤ ꯍꯧꯅ ꯔꯥꯁꯟ ꯃꯅꯤꯄꯨꯔꯒꯤ ꯁꯦꯟꯐꯝ ꯅꯣꯡꯃꯗ ꯂꯨꯄꯥ 44 ꯑꯣꯏꯍꯟꯗꯨꯅ ꯗꯥꯏꯔꯦꯛꯠ ꯕꯦꯅꯤꯐꯤꯠ ꯇ꯭ꯔꯥꯟꯁꯐꯔ ꯒꯤ ꯈꯨꯠꯊꯥꯡꯗ ꯀꯥꯞꯁꯤꯜꯂꯛꯈꯤꯕ ꯁꯦꯟꯐꯝꯁꯤꯡ ꯑꯗꯨ IDPꯁꯤꯡꯅ ꯁꯑꯣꯝꯕꯨꯡ SDO ꯑꯣꯐꯤꯁꯇ ꯂꯥꯛꯇꯨꯅ ꯁꯦꯜ ꯑꯣꯏꯅ ꯑꯃꯨꯛ ꯍꯟꯗꯣꯛꯈ꯭ꯔꯦ꯫ ꯂꯥꯟꯖꯦꯟꯅꯔꯤꯕ ꯃꯤꯆꯝ ꯃꯤꯌꯥꯝ ꯑꯗꯨꯅ ꯍꯧꯅꯔꯨꯕ ꯂꯩꯇꯅ SDOꯒꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯊꯣꯝꯖꯤꯜꯂꯛꯈꯤ꯫ ꯂꯣꯏꯅꯅ SDOꯒ ꯎꯅꯗꯨꯅ ꯋꯥꯔꯤ ꯁꯥꯅꯅꯕ ꯍꯣꯠꯅꯈꯤ ꯑꯗꯨꯕꯨ SDO ꯃꯁꯥ ꯂꯩꯔꯝꯈꯤꯗꯦ꯫ ꯂꯣꯏꯅꯅ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯃꯔꯤ ꯂꯩꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯂꯥꯛꯈꯤ꯫ IDPꯁꯤꯡꯅ ꯃꯈꯣꯏꯒꯤ ꯑꯦꯀꯥꯎꯟꯠꯇ ꯀꯥꯞꯂꯛꯈꯤꯕ ꯁꯦꯟꯐꯝ ꯑꯗꯨ ꯁꯦꯜ ꯑꯣꯏꯅ ꯑꯃꯨꯛ ꯍꯟꯗꯣꯛꯂꯝꯈꯤ꯫ ꯄꯥꯎ ꯑꯁꯤꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯈꯣꯡꯖꯪ ꯑꯗꯨꯗ IDP 163 ꯁꯔꯨꯛ ꯌꯥꯈꯤ꯫ ꯃꯈꯣꯏꯅ ꯍꯟꯗꯣꯛꯂꯤꯕ ꯁꯦꯟꯐꯝ ꯑꯗꯨꯅ ꯄꯨꯟꯅ ꯂꯨꯄꯥ 13,73,310,210 ꯅꯤ ꯍꯥꯏꯔꯤ꯫ ꯈꯣꯡꯖꯪ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯦꯄꯦꯛꯁ ꯀꯝꯃꯤꯇꯤ ꯑꯣꯐ
victim villages ki convener akuijam charatna paumisingda hai lengangna lupa lakh mari khak piraga cheng gram chamri leiba yagadaba mafam hangbiyu masi natraga hanagi mawngumna aikhoida piramba senpham adu kaidana pibiyu karigumba piba ngamloidaba oiragana numit tarani gi manungda aikhoigi yumda leihannaba lengangna sillu tha amagi oina myoi amagi lupa lising ani chamanga kun kaplakhi thong asi yamna laibak thibani mamangdadi masagi leinabagi lupa maripu piraklaga cheng gram chamri gi lupa kun kaklambani hairi laibak thiba thodok amada Chhattisgarh da train ani thengainabagi thodokta myoi 13 sibaga loinana atopa myoi kayamarom asokapan nangle Gebra Roadtagi Belaspur tamna thorokpa passenger train amana Belaspur station manakta khamduna leiba freight train amada thomjinbadagi myoi 13 adu sikibani atopa myoi kun rom hena asokapan nangkibani haina Southeast Central Railway gi report amana phongdorakli IANS ki report ki matung ina ngarang nungthil pung mari tabada Southeast Central Railway Zone gi Botora amasung Belaspur station ki marakta thodok asi thokibani thodok asi ki matangda Chhattisgarh gi Chief Minister Vishnu D.O. Saina awaba phongdokhibaga loinana leikhidraba singi imung manungda lupa lakh tara compensation piragani haina lauthokre asok apan nanglaba singdana lupa lising yankai piragani Baipurda thokiba paugi mifam amada Chief Minister na haiki madudi thodok thokpamda makhatana rescue operation chathari achok apan nanglabasing layengnaba changba senpham khudingmak lengangna puthoknaba thorang lokhatle accident thokibagi chapchaba maram khangdoknaba investigation ju chathari report amagi matung inadi chap manaba track amada train animak lakhibadagi thokibani hairi Reliance Group ki maru oiba misak ama oiriba Anil Ambani gi Pali Hills Residence yauna lupa crore lising ahum rongi oigadaba India ki tongan mafam singda leiba asset sing Enforcement Directorate ED na money laundering case ka mari lenana fajin khre hairi Anil Ambani gi asset sing fajin khiba order asi section 5(1) Provision of Money Laundering Act PMLA gi October 18 2015 gi makhadani hairi Election Commission of India ECI na International Election Program Visitors Program ngarang New Delhi gi India International Institute for Democracy and Election Management da hodokre toromasida saruk yaba oina tongan lebak teret haibadi France South Africa Indonesia Belgium Philippines Thailand amasung Colombia dagi punna myoi 13 ngasi pangthokadoriba Bihar gi State Assembly mikhal gi ahanba tangkaki oina vote thadanagadoriba asi yenggadori Census listing ani kuntaret phase 1 House Leasing and Housing Census HLO pre-test arbanda saruk yagadaba enrollmenter sing amadi supervisor singi numit humni gi chathagadaba training ama Imphal Municipal Corporation IMC Principal Census Officer Imphal amasung Directorate of Census Manipur ga khuchamnana sinduna Imphal Municipal Corporation gi conference hall da pangthokre hodokbagi thoromda Directorate of Census Manipur gi Director Thongnaujum Chitra Devi Principal Census Officer Urban amadi Imphal Municipal Commissioner Kiam Chandra Kumar Charge Officer Urban amadi IMC gi Additional Principal Commissioner Thaudam Soni Census ki Joint Director Dr. Nongthombam Rosni Kumar na singba singna saruk yaki Principal Census Office amasung Imphal Municipal Commissioner Kiam Chandra Kumar na phongdokpada Urban gi oina Imphal Municipal Corporation Ward number 16 Chingamakha da chathagadoriba pre-test asida Enrollmenter amasung supervisor singna asengba marik chumba launaba pau honabiyu ward singi yamlaba lagliba singda achumba imungi information pibiyu amasung genuine oiba census report ohenaba honaminasi haiki panba yabadi census asi kumja lising ani kunma thoida pangthokadaba adu COVID-19 pandemic lakhibaga maramna ngamkhidabani maram asina kumja lising ani kuntaruk ki April dagi September tha phawbada first phase pangthokki loinana Hariba matam asida lengangna state ki khudongchaba tha ama khallaga house listing amasung housing census asi pangthokani kumja lising ani kuntaret ki February 9 dagi kunipal phawbada second phase population enrollment aduga March amadagi manga phawbana
revision round tawgani hairi loinana chatliba November gi tang 10 dagi 13 phawba arban gi oina Imphal Municipal Corporation Ward number 16 gi chingamakada pre-test pangthoklagani Makatarakpada AIR Imphal lingkhatkibagi chahi humpurak subagi thoram pangthokre apunbagi saktam sagatnaba ipau yahongadabani haina Governor Ajay Kumar Balana phongdokre mediana mathok masak khangna apunbagi masak sagatnabagi pandamda ipau yahonbagi thodang lawgadabani haina Manipurgi Governor Ajay Kumar Balana phongdokre Imphal gi City Convention Center da pangthokpa Agastbani Imphal gi Diamond Jubilee thoramda wangangbada Governor na haiki Microphone gi matik mayai yamna kali masina kanglup masel nungsinnahanba natraga yengthinnahanbagi khulai oina sijinaba yai paucheda magul leiba mayai cheli haiba Mahatma Gandhi gi wafam nahongnana ningsingladuna magna haiki mediana haisingna miyamda I pau yohanbagi kutang lawgadabani Manipurda mediana apunbagi saktam sagatnaba amasung hiram kudingmakta khumang chawsinhannaba honabada singthaningai oiba thodang lawri Akashbani Imphal miyamda loksing pibaga loinana tungi mirolda pungning ithil pibagi thodang makatana lawkigani haiba thajaba lei Indiada Akashbani network lerakpa sahi marifutara amasung Akashbani Imphal-gina sahi humbu surakpagi thoramda Governor na sanglaba sahi kaya chokthaba naidana miyamgi thogol tawduna lakliba Akashbani Imphal-gi artist staff composer engineer pumnamakpu singthaduna thagatpa phongdoki ahingba khudam ama oina leiriba Akashbani India-gi ningtam ihogdagina Lebak asi sengkat sagatpa phawbada achouba thodang lawrakli digital era oirakpana technology khumang chawsilakpadagi atenba matamgi manungda ipau sandokpa amasung yawhanba ngamle adubu aranba pau amadi kanglup amada sokhanba yaba pau kaya sandokpadasu khumang chawsilakli media professional singna miyamda ipau yawhanbada yamna sectionba tangai fadaba lei mangna hai democracy gi marisuba yumbini hainariba mediana michang mikhai naidaba mongda akiba leitana miyamda ipau phanganbagi thodang lawgadabani tangai fadrabadi mari leinaba authority da wahang hangbada akiba leiroidabani adubu kanglup masel nungsinnadanaba amasung political gi ithil changba ipau sandokloidabani kumjali sing amaga chamapan humbudra mathoi gi landa Akashbani na lawkhiba thodang singsaraduna hai langi matam aduda miyamda ngamkhai da thokiba Tawdok wathok singi ipau phangnabagi amata ngairaba pambai Akashbani na oikhi kumjang 1963 da Rajbhavan gi complex ta hangdokkiba Akashbani Imphal na ngasidi mapung phaba institution ama oiduna Manipur gi kachin koya yona miyamda kanaraba information kaya yahonba ngamle hairi Akashbani gi general Rajiv Kumar Joy na Akashbani Imphal da thabak tawramba amadi tawriba singna lawriba thodang thagatki Makha tarakpada Manipurda tourist lakh amaga lising humbudra mapal laklambadagi lising taratareta hanthagre Sahi ani hena maitei amasung kuki jo phuruki marakta hana sunabagi thodok thokibana maram oraga Manipurda lamkoiba lakpagi changka hena hantharakle kumja lising ani tara mapal lising ani kunda tourist lakh amaga lising humbudra mapal laklamlabasu kumja lising ani kunmari kunmanga dadi supnagi tourist lising tarataret khak lakhi haina report amana phongdorakli Report asina matam sangna kangluki hana sunaba thodok thoropagi matakta aeroplane gi atongmal ka hena wangkhalakpana tourist lakpagi chang hantarakpani haukiba ningthokaba numita Imphal da laklamba Union Minister of State for Home Affairs Bandi Sanjay Kumar na state lengaki official singda plane gi atongmal wangbagi wafam asigi matangda wakatkibani loinana Ministry of Civil Aviation gi meeting makhada pungning chingsinnabasu official singda wakatki Makha tarakpada yamna nungaitaba thodok amada Assamda nupi macha ama gang rape tawraga hundoklamle Assamgi Tinsuya districta class 7 tamliba mahiroi nupi macha ama masak khangdaba miscreant kharana gang rape tawraba matungda lambida hundoklamle thodok asigi matangda Tinsuya Kiya police na case ama lokatuna miscreant sing adu fanaba honari hari Tinsuya Kiya police official singna Phongdorakpagi matung ina class 7 khaktamak tamlebi nupi macha adu school dagi halakpada Boro Budida haukiba November 3 gi numidang wairamda gang rape tawrami hairi thodok asi school matamda thokibani nupi macha adu phibam sokna lambida leirambani paw asina tabadagi mafam adugi miyamna koisauna bagal loinana athuba matamda justice piu haina demand tawki amoromda
Pulisna iketersing adubu thiba humbagi thabak chathaba hokre puliski matung ina nupi macha adu school dagi halaktabadagi imung manunggi miyosingna thiba humbagi thabak chathaba horakibani numidang pung 5 rom taba aduwaida e-rickshaw driver amna nupi macha ama tea garden mayada taaduna leramba thengnare haiduna pau pirakpadagi imung manunggi miyosingda mafam aduda chatpada soktuna amadi mafi marol segaiduna leramba thengrakibani nupi macha aduna pulisda phongdokpagi matung ina miyoi ahumna attack chatharaktuna mahakpu nupi oibigi ikai khumnaba manghankibani amadi lambida hondoklamani hairikli Makatarakpada Bajaj General Insurance na Bojuri case ki FIR file tokre COVID-19 gi laichet manungda NEFT gi khutangda aran mamongda medical reimbursement gi claim tokre haiba khanglakpadagi Bajaj General Insurance na Imphal gi Porompat Police Station da FIR ama file tokre COVID-19 gi laichet manungda miyoi kayana aran mamongda hidak langthak leibagi ni haina reimbursement taukhibagi thong company na thengnare tongan mamiyoi singna mingda claim taranithoi tawrakrabasu kupna thijiluba matamda bank account mangada reimbursement gi senpham changhanki haiba khanglakhi maming mathana singba kupna thigalubada claim tawriba miyoi singa chanadaba kayamarum yaurongki maming semdoklaga chap manaba bank account da sel changhanbagi thong thengnaki company asina sasinaba check sing claim singi form sing amasung banki che chang sing police da khusinaki miyoi amagi leifam tongan mawongda oirambadagi tigatpada kudong chadaba khara mayoknaki adubu sasinaba account adu Imphal da leiba SBI gi branch amada account hanglambadagi local authority singna case lokhatle Makha tarakpa aroiba pauda editorial kalamdagi machangoiba pausu aroiba oina lokachari Manipurgi apunbagi saktam thugaina bahona rakle khanglabasu Bharat lengakna tumina laithokpagi maram Manipurda BJP na luchingba lengak sasan leiringai matam ing kumja lisingani kulhumdoigi me ahumdagi hauna Churachandpurda EP center oiduna Kangluki irang asi thorakibani irang adu hek horakpaga matam adugi lengakna nongmanini da loisinduna ing tapa Manipur ama ohenba yabani adubu matam adugi lengakna aduki matik thoksadana leithokibadagi irang asi sahi ani makhai helaba phawba loisinba ngamdana leirakwadagi Manipur miyang awaba punsi Marel amada hingduna leirakpani adubu mamangda Manipur lengak sasan tawramba BJP gi lengak aduna irang asi loisinba ngamdana leirakpadagi centerna khut thingjinduna Manipurda president rule thamlakibani adubu haujik Manipurda president rule lengak sasangi makada Manipur miyam leiraklaba matam asida Manipurda ing tapa hanjilakle haina BJP gi machin chatpa miyoi kayana mitmang thokna phongdokpa haibasi yamna wakhal yaudabani haina khali matam aduda BJP lengak tik launa leiringai matamda irang asi thokibani matam aduda irang asi loisinba ngamdana leibadagi centerna popular government adu uitharaga PR lengak thamlakibani PR lengak sasan leirakpadagi Manipurda nongmai bom toki makol takidre Manipurda santi hanjilakle haiba taragadi yamna langani haujik Manipur miyam masagi maramda chathok chasin tawba ngamdana leiri oiriba phibam asi Bharat lengakna khangsin usinnadana leithokli haiba khangna miyamgi mihut oiriba MLA singna karigumba wafam amata center gi lusingba singda haijaba ngamdana aduki matik tonna leiri Manipurda thokliba irang asina maram oiduna tampaki lamda leiriba maitei singna singi lamda chatpa yadre aduga tampaki lamda leiramba kuki community singnasu singda chenkhatkre maduna community anigi chathok chasin tawba yadabagi tokhai naba leinabadagi aduki matik yengthinaba haibadu oire oriba phibam asi Bharat lengakna ifong phongna khanglibani tasengna hairaba chingam sungtam animak khaidoklaga amaga changnaba amadi unaba yadabagi phibamda sahi ani hena lahelakpa asi Manipur asi machet thugainabagi achoba lalong ama chatharabara haibasi Manipur miyamna Bharat lengaki mapamda hangliba wahang amani apunba India gi manungda leiriba state singi manungdasu kanglop amaga khana chainaba amadi hana sunabagi thabak adumak thoktuna lai adubu athuba matamda warisin purak
ꯄꯨꯊꯣꯛꯇꯨꯅ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯜꯂꯛꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡ ꯑꯗꯨ ꯂꯧꯗꯨꯅ ꯂꯥꯛꯈꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗꯗꯤ ꯃꯩꯇꯩ ꯑꯃꯁꯨꯡ ꯀꯨꯀꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯟꯅ ꯆꯩꯅꯕ ꯊꯣꯛꯂꯦ ꯌꯨꯝꯀꯩ ꯃꯩ ꯊꯥꯗꯨꯅ ꯇꯥꯟꯊꯣꯛꯅꯔꯦ ꯑꯃꯅ ꯑꯃꯒꯤ ꯃꯐꯝꯗ ꯆꯪꯕ ꯌꯥꯅꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯅ ꯈꯪꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯌꯦꯡꯊꯤꯔꯤꯕ ꯐꯨꯔꯨꯞ ꯑꯅꯤ ꯌꯥꯁꯤꯟꯅꯕ ꯑꯃꯗꯤ ꯃꯍꯧꯁꯥꯗꯒꯤ ꯂꯩꯔꯛꯂꯕ ꯃꯁꯥ ꯃꯁꯥꯒꯤ ꯃꯐꯝꯗ ꯍꯟꯖꯤꯟꯗꯨꯅ ꯂꯩꯍꯟꯅꯕ ꯁꯤꯟꯗ꯭ꯔꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ ꯊꯧꯑꯣꯡ ꯑꯁꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯆꯦꯠ ꯀꯌా ꯊꯣꯛꯅ ꯊꯨꯒꯥꯏꯅꯕꯒꯤ ꯊꯕꯛ ꯐꯣꯡꯅ ꯆꯠꯊꯔꯛꯄꯅꯤ ꯍꯥꯏꯅ ꯂꯧꯕꯗ ꯂꯥꯜꯂꯔꯣꯏꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤ ꯈꯨꯗꯝ ꯑꯣꯏꯅ ꯒꯨꯖꯔꯥꯠꯇ ꯊꯣꯛꯈꯤꯕ ꯍꯤꯟꯗꯨ ꯑꯃꯁꯨꯡ ꯃꯨꯁꯂꯤꯝ ꯑꯅꯤꯒꯤ ꯌꯦꯡꯊꯤꯅꯕ ꯍꯟꯅ ꯁꯨꯅꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯂꯣꯏꯁꯤꯟꯗꯨꯅ ꯌꯦꯡꯊꯤꯅꯔꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤ ꯃꯍꯧꯁꯥꯒꯤ ꯐꯤꯕꯝꯗ ꯍꯟꯖꯤꯟꯍꯟꯗꯨꯅ ꯑꯃꯅ ꯑꯃꯒꯤ ꯃꯐꯝꯗ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯃꯍꯧꯁꯥꯒꯨꯝ ꯑꯗꯨꯃꯛ ꯌꯥꯍꯟꯗꯨꯅ ꯂꯩꯇꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯗꯗꯤ ꯑꯁꯨꯝꯅ ꯄꯥꯏꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯁꯤ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯄꯥꯏꯈꯠꯇꯅ ꯆꯍꯤ 2 ꯃꯈꯥꯏ ꯍꯦꯜꯂꯕ ꯐꯥꯎꯕ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄ ꯑꯁꯤ ꯌꯥꯝꯅ ꯂꯥꯜꯂꯤ ꯑꯄꯨꯟꯕ ꯚꯥꯔꯠꯀꯤ ꯁꯛꯇꯝꯗꯤ ꯀꯥꯏꯕ ꯌꯥꯔꯣꯏ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕ ꯁꯛꯇꯝꯗꯤ ꯀꯥꯏꯅꯤꯡꯂꯒ ꯀꯥꯏꯖꯧ ꯍꯥꯏꯕꯗꯨ ꯇꯁꯦꯡꯅ ꯊꯕꯛ ꯑꯣꯏꯅ ꯇꯥꯛꯄ ꯃꯥꯜꯂꯤ